Welcome back again. Ras Price Action Trader na mayambu amuk hana taram noksari. Ngasigi analysis sidi hanadagi hena khara kupsanna habdi kamdawna price se habdi analyze tawgadagi habdi kari condition da layibage habdo hena kupsanna ai honazarake ai best level da adu tadi ngasigi akhoi 30 minute ki akhoi time frame hana yengas nifty da 30 minute ki time frame je sidaida hauji phawba ma akhoi ngasi thadabida ko ngarang mamangi habdi ngarangi numit phokta down trend je kaidana dum leiri aduga ngarang kamdaugi ke haibada market na mathakta chaluraga sidagi selling phajabam pirakhiba sharp selling. Okay, adu pirakhra matungda ngasi je mu market kai da wi hai taragadi akhoi Delhi da kari muong da market se lairi ge amtanga yengthomse. Okay, Delhi sida market ki condition yeng taragadi akhoi resistance form taweba. Resistance form tawe kamai khangi sigi nahan gi high gi mathakta market chatluraga ngarang je manungda changjalaga close tawe sibo khoina resistance form tawba kaweba adagi support formation haisna kaino daily khatang yengakanda khoina support formation je kamaina logodagi haitaragadi sigi conditions hariba hujiki sigi low je candle amagi red candle amagi low gi makhada market sanaruraga manung changjalaga close tawba ngami je sigi candle candle ani je pullaga support formation kawe sigi condition je aikhoi fajan naina gadawne si jaisda aikhoi yaringkhai ahan bada akhoi buying yamna lakalli yengji ko mangonda kari condition ingadage haibado yengji sidaisda aikoina mangonda akhoi sigi condition jida aikoina inge haitaragadi akhoi sigi amtang simtang loi muthatke sigi support formation jan yengajiko sije support formation je yengma matamda akoina mangonda induje sigi laije sigi black line je sidi ngaaga thamgadawne si ngaaga thamgadabani plus sina market sina mathakta karam kan chakani sigi jaga je touch tawraba sigi jaga je touch tawraba aduga karigumba makha da lithaba ngamdana mathakta kakhalaba aidadi price mathakta chatkalle sije magi important level neba adu karam kan kai bag he yogalli sigi candle ani jigi highest to sigi candle je target oigale adubu sida yogi dabai maramdi akhoi down trend akhoi hojiki condition jina down trend leiba maramna hariba sigi high jibakti yoba ngamamdre phajaba profit ama pibako chap manana ngaranga nahanga nainaraba matungda akhoi resistance form taweba candle ani si candle sine form tawrabnina sigi je important line neba sigi line jigi mathakta market na sanaraga leiraga mathakta chatpagi chance leiba resistance formation nina yaringai sigi la isdagi yamna pak chatloeba sidagi makha kumbagi thabak ngaktaneba tawduse adu oiba taragadi yengase sidaida akhoi resistance formation candle daily candle di resistance formation leikhare aduga 30 minute ki trend line dana akhoi down trend leikhare adudi contrast ni chalije abadi soire contrast hai magi chap manaba side neba abadi 30 minute su down trend adagi daily candle formation su akhoi resistance habadi makha chanaba adubu kaidawi sigi lai daida ma respect itau tawrakteba morning da last ta kona tawrai yengji ko kamaina haiba jaga saida market analyze tawsi okay 30 minute ta nifty amadi bank nifty gi damakta ai maruiba point khara hairamge hauji duma daily formation duma fajana khangbiro adui matungda hariba sigi 30 minute ki
ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯤꯌꯣꯔ ꯐ꯭ꯔꯥꯏ ꯁꯦꯛꯁꯟꯁꯤꯗꯀꯣ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯔꯦꯖꯤꯁꯇꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯈꯔ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ 5 yearsꯇ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯀꯥꯟꯅꯗꯕ ꯑꯩꯅ ꯂꯧꯁꯤꯜꯍꯧꯕ ꯑꯩꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯍꯧꯕ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯔꯤꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯈꯔ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯄꯜꯂꯤꯕ ꯃꯇꯥꯡ ꯆꯥꯅꯀꯣ ꯚꯤꯗꯤꯑꯣꯁꯤꯗꯩꯗ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯄꯜꯂꯤ ꯆꯍꯤ 5ꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯚꯤꯗꯤꯑꯣ ꯑꯃꯗ ꯂꯣꯏ ꯀꯣꯚꯔ ꯇꯧ ꯉꯝꯄꯣꯟꯇꯦ ꯑꯥꯕꯛ ꯁꯥꯡꯈꯤ ꯇꯥꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯈꯔꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯖꯤꯟꯕꯤꯌꯣ ꯑꯗꯨꯒ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯤꯌꯣ ꯌꯦꯡꯁꯤ 30 ꯃꯤꯅꯤꯠꯇ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯖꯒꯥꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯖꯒꯥꯅꯦꯕ ꯁꯤꯁꯦ ꯁꯤꯒꯤ ꯖꯣꯟꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯖꯒꯥꯅꯦ ꯄ꯭ꯔꯥꯏꯁꯅ ꯃꯥꯒꯤ ꯃꯊꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯄꯦꯇꯔꯟ ꯑꯃ ꯍꯥꯏꯕꯗꯤ ꯕꯥꯏꯌꯤꯡꯒꯤ ꯀꯟꯗꯤꯁꯟ ꯁꯦꯝꯕ ꯉꯝꯈ꯭ꯔꯒꯗꯤ ꯃꯊꯛꯇ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯅ ꯁꯤꯗꯒꯤ ꯀꯥꯔꯨꯔꯒ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯃꯈꯥꯁꯤꯗ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯁꯦꯂꯤꯡꯒꯤ ꯐꯣꯔꯃꯦꯁꯟ ꯎꯔꯛꯑꯀꯥꯟꯗ ꯃꯈꯥꯗ ꯆꯠꯀꯜꯂꯤ ꯁꯤꯅꯤ ꯅꯝꯕꯔ 1 ꯃꯥꯒꯤ ꯁꯤ ꯔꯦꯖꯤꯁꯇꯦꯟꯁ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯦꯁꯟ ꯁꯤ ꯔꯦꯖꯤꯁꯇꯦꯟꯁ ꯖꯒꯥꯅꯤ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯒꯤ ꯃꯥꯔꯀꯦꯠꯅ ꯀꯩꯗꯧꯏ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗꯩꯗ ꯃꯥꯔꯀꯦꯠꯅ ꯀꯩꯗꯧꯒꯦꯗꯣ ꯌꯦꯡꯁꯤꯀꯣ 5 ꯃꯤꯅꯤꯠꯇ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯒꯦ 5 ꯃꯤꯅꯤꯠꯇ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯑꯣꯀꯦ ꯁꯤ ꯖꯒꯥꯁꯦꯀꯣ ꯁꯤꯒꯤ ꯑꯅꯤꯁꯦ 5 ꯃꯤꯅꯤꯠꯇ ꯑꯣꯟꯊꯣꯛꯑꯁꯤ 5 ꯃꯤꯅꯤꯠꯇ ꯀꯃꯥꯏꯅ ꯄ꯭ꯔꯥꯏꯁꯇ ꯇꯧꯒꯦ ꯄ꯭ꯔꯥꯏꯁ ꯁꯦꯝꯃꯛꯀꯦ ꯌꯦꯡꯁꯤꯀꯣ ꯁꯤꯗꯩꯁꯤꯗꯩꯗ ꯃꯥꯔꯀꯦꯠ ꯃꯊꯛꯇ ꯆꯠꯂꯨꯔꯦ ꯑꯣꯀꯦ ꯆꯠꯂꯨꯔꯦ ꯁꯤꯗꯤ ꯑꯣꯡꯂꯤ ꯕ꯭ꯔꯦꯛ ꯄꯤꯕ ꯈꯛꯇꯅꯦꯕ ꯃꯊꯛꯇ ꯆꯠꯅꯕꯒꯤ ꯀꯟꯗꯤꯁꯟ ꯑꯝꯇ ꯁꯦꯝꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯥꯗ ꯑꯃꯨꯛ ꯂꯤꯊꯔꯦ ꯁꯤꯗꯩꯗ ꯁꯦꯂꯤꯡ ꯑꯃ ꯂꯥꯛꯀꯦ ꯇꯧꯋꯦ ꯀꯟꯐꯥꯔꯝ ꯄꯤꯗꯕꯅꯤꯅ ꯃꯥꯔꯀꯦꯠ ꯆꯪꯗ꯭ꯔꯦ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯦ ꯄꯨꯔꯥ ꯁꯥꯏꯠ ꯋꯦꯁꯅꯦꯕ ꯉꯁꯤꯁꯦ ꯑꯞ ꯗꯥꯎꯟ ꯑꯞ ꯑꯃꯨꯛ ꯀꯩꯗꯧꯋꯦ ꯉꯁꯤꯒꯤ ꯍꯥꯏ ꯁꯦꯝꯃꯨꯕ ꯖꯒꯥꯁꯦ ꯁꯤꯁꯦ ꯑꯃꯨꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯨꯏꯕ ꯊꯨꯒꯥꯏ ꯑꯗꯨꯒ ꯀꯟꯐꯥꯔꯃꯦꯁꯟ ꯄꯤꯔꯝꯗ꯭ꯔꯕꯅ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯃꯥꯔꯀꯦꯠ ꯉꯁꯤꯒꯤ ꯑꯩꯁꯨ ꯁꯦꯂꯤꯡꯗ ꯆꯪꯉꯤ ꯀꯔꯥꯏꯋꯥꯏ ꯖꯒꯥꯗ ꯆꯪꯒꯦ ꯍꯥꯏ ꯃꯇꯝꯗ ꯁꯤꯒꯤ ꯃꯈꯥꯗ ꯂꯤꯊꯔꯛꯇ꯭ꯔꯤꯐꯥꯎ ꯃꯥꯔꯀꯦꯠ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏꯒꯤ ꯔꯤꯛꯁ ꯌꯥꯝꯅ ꯑꯣꯏꯌꯦꯕ ꯔꯤꯛꯁ ꯌꯥꯝꯅ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯀꯟꯗꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯔꯦꯠ ꯀꯦꯟꯗꯜꯁꯦ ꯑꯩꯒꯤ ꯀꯟꯐꯥꯔꯃꯦꯁꯟ ꯀꯦꯟꯗꯜꯅꯦꯕ ꯁꯦꯂꯤꯡ ꯆꯠꯅꯕꯒꯤ ꯃꯔꯝꯗꯤ 30 ꯃꯤꯅꯤꯠꯇ ꯀꯩꯗꯧꯔꯤ ꯗꯥꯎꯟ ꯇ꯭ꯔꯦꯟꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤ ꯁꯤꯒꯤ ꯂꯛꯏꯁꯤꯒꯤ ꯋꯥꯡꯃꯗ ꯀꯦꯟꯗꯜ ꯊꯣꯛꯈꯤꯗ꯭ꯔꯤ ꯑꯩꯅ ꯁꯤꯒꯤ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯅꯦꯕ ꯍꯧꯖꯤꯛꯀꯤ ꯀꯨꯝꯃꯤꯗꯣ ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯗꯩꯗ ꯃꯊꯛꯇꯁꯨ ꯊꯣꯛꯈꯤꯗ꯭ꯔꯤ ꯀꯟꯗꯤꯁꯟ ꯅꯝꯕꯔ 1 ꯑꯗꯨ ꯀꯟꯗꯤꯁꯟ ꯅꯝꯕꯔ 2 ꯁꯤ ꯔꯦꯠ ꯂꯥꯏꯟ ꯑꯅꯤꯁꯦ 30 ꯃꯤꯅꯤꯠꯀꯤ ꯔꯦꯖꯤꯁꯇꯦꯟꯁꯇꯨꯅꯤ ꯁꯤꯅ ꯅꯝꯕꯔ 2 ꯀꯟꯗꯤꯁꯟ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯥꯔꯀꯦꯠꯁꯦ ꯑꯩꯈꯣꯏ ꯄꯤꯛꯄ ꯆꯥꯎꯕ ꯊꯤꯗꯅ ꯑꯩꯒꯤ ꯑꯦꯟꯇ꯭ꯔꯤ ꯑꯃꯗꯤ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯑꯍꯨꯝꯁꯦ ꯆꯨꯝꯃꯕ ꯃꯥꯔꯀꯦꯠ ꯆꯪꯕꯤꯌꯣꯕ ꯇꯥꯔꯒꯦꯠ ꯄꯤꯛꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯉꯁꯤꯗꯤ ꯇꯥꯔꯒꯦꯠ ꯌꯥꯝꯅ ꯄꯤꯛꯑꯦ ꯇꯥꯔꯒꯦꯠꯇꯤ ꯉꯁꯤꯒꯤ ꯂꯣ ꯑꯩꯅ ꯆꯠꯂꯨꯔꯤꯕ ꯉꯁꯤꯒꯤ ꯂꯣ ꯁꯦꯝꯃꯨꯔꯤꯕꯗꯣ ꯃꯗꯨ ꯑꯩꯒꯤ ꯇꯥꯔꯒꯦꯠꯅꯦꯕ ꯌꯦꯡꯁꯤꯀꯣ ꯇꯥꯔꯒꯦꯠꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯑꯦꯟꯇ꯭ꯔꯤꯁꯤ ꯂꯩꯔꯦꯀꯣ ꯑꯩ ꯇꯥꯔꯗꯤ ꯑꯩ ꯀꯥꯏꯋꯥꯏ ꯆꯪꯉꯦ ꯁꯤꯗ ꯆꯪꯉꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯅ ꯀꯗꯥꯏꯗ ꯑꯣꯏꯒꯅꯤ ꯑꯣꯟꯅꯔꯦꯀꯣ ꯁꯤꯗꯩꯗ ꯑꯩ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯅꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯀꯟꯐꯥꯔꯃꯦꯁꯟ ꯄꯤꯔꯛꯑꯦꯀꯣ ꯁꯤꯗꯩꯗ ꯑꯩꯒꯤ ꯑꯣꯀꯦ ꯁꯤꯒꯤ ꯕꯐꯔꯗ ꯌꯦꯡꯁꯤ ꯀꯟꯐꯥꯔꯃꯦꯁꯟ ꯄꯤꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯨ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯤꯗꯩꯁꯤꯗ ꯑꯩꯁꯦ ꯐꯣꯔꯃꯦꯁꯟ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯃꯈꯥꯗ ꯆꯠꯅꯕꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯒꯤ ꯀꯦꯟꯗꯜꯁꯦ ꯑꯩꯅ ꯁꯤꯗꯩꯗ ꯑꯩ ꯑꯦꯟꯇ꯭ꯔꯤꯗꯤ ꯇꯧꯗꯦꯕ ꯀꯩꯒꯤ ꯑꯩꯉꯣꯟꯗ 1 ꯃꯤꯅꯤꯠꯀꯤ ꯀꯟꯐꯥꯔꯃꯦꯁꯟ ꯑꯃ ꯋꯥꯠꯂꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯁꯛꯁꯦꯁ ꯑꯣꯏꯕꯃꯛꯇꯤ ꯅꯠꯇꯦ ꯃꯆꯥ ꯈꯛꯇꯅꯦ ꯑꯩꯅ
ꯍꯧꯖꯤꯛꯐꯥꯎꯗ ꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯆꯥꯅꯤ ꯃꯤꯗꯧꯅ ꯆꯥꯎꯅ ꯇꯧꯕ ꯉꯝꯄꯣꯟꯇꯦꯀꯣ ꯁꯛꯁꯦꯁꯃꯛꯇꯤ ꯅꯠꯇ꯭ꯔꯤ ꯂꯥꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯁꯤꯒꯤ ꯄꯦꯇꯔꯟꯁꯦ M break W ꯁꯤꯗ ꯁꯤ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇ꯭ꯔꯤ ꯑꯦꯛꯖꯤꯠ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯐꯖꯅ ꯄꯤꯕ ꯉꯝꯃꯦꯕ ꯁꯤꯒꯤ ꯐꯣꯔꯃꯦꯁꯟ ꯑꯅꯤꯁꯦ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩꯀꯣ ꯂꯣꯏꯅꯃꯛ ꯍꯥꯏ ꯉꯝꯄꯣꯟꯇꯦ ꯉꯁꯥꯏꯒꯤ ꯆꯥꯔꯠꯀꯤ ꯄꯦꯇꯔꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯆꯥꯔꯠꯀꯤ ꯄꯦꯇꯔꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯕ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯒꯗꯕꯗꯤ ꯁꯤ ꯑꯅꯤꯁꯤꯅꯦꯕ ꯃꯌꯥꯝ ꯁꯤ ꯑꯅꯤꯁꯦ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯤꯌꯨ ꯑꯩ ꯁꯤꯗꯩꯗ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯒꯤ ꯔꯨꯜ ꯈꯔꯗꯪ ꯍꯥꯏꯖꯒꯦ ꯁꯤꯗꯩꯗ ꯃꯈꯥꯗ ꯂꯣ ꯄꯣꯏꯟ ꯑꯃ ꯂꯩꯒꯗꯧꯅꯦꯕ ꯃꯊꯛꯇ ꯍꯥꯏ ꯄꯣꯏꯟ ꯑꯃ ꯍꯥꯏꯌꯔ ꯂꯣ ꯍꯥꯏꯔꯔꯣꯏꯒꯦꯀꯣ ꯂꯣ ꯄꯣꯏꯟ ꯑꯃ ꯂꯩꯒꯗꯧꯅꯤ ꯍꯥꯏ ꯄꯣꯏꯟ ꯂꯩꯒꯗꯧꯅꯤ ꯂꯣ ꯄꯣꯏꯟ ꯑꯃ ꯂꯩꯒꯗꯧꯅꯤ ꯍꯥꯏ ꯄꯣꯏꯟ ꯑꯃ ꯂꯩꯒꯗꯧꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯁꯦꯝꯈꯤꯕ ꯂꯣ ꯑꯃ ꯕ꯭ꯔꯦꯛ ꯇꯧꯒꯗꯕꯅꯤ ꯁꯤꯒꯤ ꯀꯟꯗꯤꯁꯟ ꯁꯤꯡꯁꯦ ꯆꯨꯝ ꯇꯥꯔꯒꯗꯤ M ꯄꯦꯇꯔꯟ ꯇꯥꯕ ꯀꯧꯋꯦꯕ ꯀꯩ ꯍꯥꯏꯅꯣ ꯃꯈꯥꯗ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯗꯩꯁꯤꯗꯩꯗ ꯑꯩ M ꯄꯦꯇꯔꯟ ꯇꯥꯏꯌꯦꯕ ꯁꯤꯒꯤꯁꯤꯗꯩꯗ ꯁꯤꯒꯤ ꯔꯦꯠ ꯀꯦꯟꯗꯜꯁꯤꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯀꯅꯥꯃꯨꯛ ꯌꯦꯡꯉꯦ 1 ꯃꯤꯅꯤꯠꯇ ꯑꯩ ꯀꯔꯤ ꯄꯦꯇꯔꯟ ꯇꯥꯔꯒꯦ ꯑꯗꯨ ꯌꯦꯡꯉꯦꯕ ꯇꯥꯗꯦꯀꯣ ꯁꯤꯗ M ꯄꯦꯇꯔꯟ ꯇꯥ ꯉꯝꯗꯦ ꯑꯩ M ꯄꯦꯇꯔꯟ ꯇꯥꯏ ꯁꯤꯗ ꯇꯥꯏ ꯁꯤꯒꯤ ꯔꯦꯠ ꯀꯦꯟꯗꯜꯁꯦ ꯁꯤꯗ ꯑꯩ M ꯄꯦꯇꯔꯟ ꯇꯥꯏꯌꯦꯕ 1 ꯃꯤꯅꯤꯠꯇ ꯑꯃꯨꯛ ꯁꯤꯗ ꯑꯩꯒꯤ ꯀꯟꯐꯥꯔꯃꯦꯁꯟꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯀꯩꯗꯧꯔꯦ ꯁꯤꯗꯩꯅ ꯁꯤꯕꯛꯀꯤ ꯂꯥꯛꯈꯤꯕ ꯑꯩ ꯉꯁꯤꯗꯤ ꯂꯣꯠ ꯑꯅꯤ ꯆꯪꯉꯦꯕꯀꯣ ꯂꯣꯠ ꯑꯅꯤ ꯆꯪꯉꯦ ꯑꯃꯅ ꯁꯤꯗ ꯂꯣꯠ ꯑꯃ ꯆꯪꯉꯦ ꯈꯔ ꯍꯥꯏꯒꯠꯂꯛꯄꯁꯤꯗ ꯁ꯭ꯋꯥꯏꯗ ꯂꯣꯠ ꯑꯃ ꯆꯪꯉꯦ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯑꯩ ꯀꯥꯏ ꯂꯧ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯂꯧ ꯌꯥꯔꯦ ꯇꯪꯈꯥꯏꯁꯤꯗ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯦꯕ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯇꯤ ꯑꯩ ꯁꯦꯝꯇꯣꯛꯑꯣꯏꯀꯣ ꯁ꯭ꯇꯣꯞ ꯂꯣꯁꯁꯤ ꯁꯦꯝꯇꯣꯛꯑꯣꯏ ꯁꯤꯒꯤ ꯃꯊꯛꯇ ꯂꯥꯛꯑꯀꯥꯟꯗ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯇꯣ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯗꯒꯤ ꯂꯥꯛꯑꯦ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇꯤ ꯁꯤꯒꯤ ꯕ꯭ꯔꯦꯛ ꯂꯥꯏꯟꯁꯤꯅꯦꯕ ꯉꯁꯤꯒꯤ ꯂꯣ ꯑꯗꯨ ꯇꯥꯔꯗꯤ ꯑꯩ ꯄꯣꯏꯟ ꯀꯌꯥ ꯐꯪꯉꯦ ꯄꯣꯏꯟ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯤ 1:3 ꯈꯛꯇꯪ ꯐꯪꯉꯦꯀꯣ ꯉꯁꯤꯗꯤ 1:3 ꯐꯪꯕꯁꯦ 0.60ꯅꯤ 0.60 ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯀꯦ 0.60 ꯑꯣꯏꯇꯥꯔꯒꯗꯤ 60 ꯑꯣꯏꯇꯥꯔꯗꯤ ꯑꯦꯔꯥꯎꯟ 55 ꯀꯣ ꯑꯁꯣꯝꯒ ꯆꯥꯟꯅꯅꯕ ꯏꯟꯇꯨ 100 ꯑꯣꯀꯦ 5500 ꯂꯣꯠ ꯑꯅꯤꯅ 5500 ꯑꯦꯔꯥꯎꯟ ꯂꯨꯄꯥ ꯂꯤꯁꯤꯡ 19,000 5500 5,500ꯁꯦ 5,500ꯁꯦ ꯐꯪꯉꯦꯕ ꯉꯁꯤ ꯌꯦꯡꯁꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯀꯝꯗꯧꯅ ꯃꯥꯔꯀꯦꯠꯁꯦ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯀꯟꯗꯤꯁꯟ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯃꯈꯥꯗ ꯈꯔ ꯀꯨꯝꯊꯔꯛꯏꯁꯦ ꯑꯩ ꯂꯧꯗꯦ ꯑꯩ ꯁꯤ ꯖꯒꯥꯁꯦ ꯑꯩꯒꯤ ꯇꯥꯔꯒꯦꯠꯁꯦ ꯆꯨꯝꯃꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇ ꯑꯩ ꯑꯦꯛꯖꯤꯠ ꯇꯧꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯔꯀꯦꯠ ꯀꯥꯈꯤ ꯑꯩ ꯁꯤ ꯃꯥꯔꯀꯦꯠꯁꯦ ꯌꯥꯎꯗꯦ ꯃꯔꯝꯗꯤ ꯀꯩꯒꯤ ꯍꯧꯖꯤꯛ ꯗꯥꯎꯟ ꯇ꯭ꯔꯦꯟ ꯊꯨꯒꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯃꯥꯔꯀꯦꯠꯁꯦ ꯊꯝꯃꯝꯒꯅꯦꯕ ꯑꯗꯣ ꯁꯤꯗꯤ ꯐꯣꯔꯃꯦꯁꯟꯅꯦꯕ ꯑꯞ ꯆꯠꯅꯤꯡꯉꯛꯄꯒꯤ ꯑꯞ ꯆꯠꯄ ꯍꯧꯗꯔꯤꯕ ꯑꯞ ꯆꯠꯅꯤꯡꯕꯒꯤ ꯐꯣꯔꯃꯦꯁꯟꯅꯦꯕ ꯍꯧꯔꯦ ꯐꯣꯔꯃꯦꯁꯟ ꯁꯦꯝꯕ ꯍꯧꯔꯦ ꯍꯌꯦꯡꯒꯤ ꯄ꯭ꯔꯦꯗꯤꯛꯁꯟ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯍꯌꯦꯡꯒꯤ ꯃꯥꯔꯀꯦꯠꯁꯦ ꯀꯔꯤꯒꯨꯝꯕ 30 ꯃꯤꯅꯤꯠꯁꯤꯗꯩꯗ ꯕ꯭ꯔꯦꯛ ꯄꯤꯔꯦꯀꯣ ꯇ꯭ꯔꯦꯟ ꯂꯥꯏꯟꯁꯦ ꯕ꯭ꯔꯦꯛ ꯄꯤꯔꯦ ꯕ꯭ꯔꯦꯛ ꯄꯤꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯊꯛꯇ ꯍꯦꯛꯇ ꯆꯠꯀꯗꯕ ꯅꯠꯇꯦ ꯀꯅꯥ ꯋꯥꯠꯂꯤ ꯅꯤꯌꯔꯦꯁ ꯍꯦꯠ ꯊꯪꯅꯕ ꯑꯃꯒꯤ ꯍꯥꯏ ꯕ꯭ꯔꯦꯛ ꯄꯤꯔꯒ ꯃꯥꯔꯀꯦꯠ ꯂꯩꯒꯗꯕꯅꯦꯕ ꯌꯦꯡꯁꯤꯀꯣ ꯊꯪꯅꯕ ꯑꯃꯒꯤ ꯍꯥꯏꯗꯤ ꯀꯔꯝꯕꯅꯣ ꯁꯤꯁꯤꯅꯦꯕ ꯊꯪꯅꯕ ꯑꯃꯒꯤ ꯍꯥꯏꯗꯤ ꯑꯣꯀꯦ ꯁꯤꯁꯦ ꯁꯤꯒꯤ ꯖꯒꯥꯁꯦ ꯍꯌꯦꯡ ꯃꯣꯔꯅꯤꯡꯗ 5 ꯃꯤꯅꯤꯠꯀꯤ ꯀꯦꯟꯗꯜꯅ ꯁꯤꯒꯤ ꯃꯊꯛꯇ ꯀ꯭ꯂꯣꯖ ꯇꯧꯔꯕ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ 5 ꯃꯤꯅꯤꯠꯀꯤ ꯀꯦꯟꯗꯜꯅ ꯁꯤꯒꯤ ꯃꯊꯛꯇ ꯀ꯭ꯂꯣꯖ ꯇꯧꯔꯕ ꯑꯗꯨꯒꯤꯃꯇꯨꯡꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ W ꯄꯦꯇꯔꯟ ꯑꯃ ꯇꯥꯔꯛꯑꯕ 5 ꯃꯤꯅꯤꯠꯇ ꯑꯣꯀꯦ ꯌꯥꯔꯦ ꯃꯥꯔꯀꯦꯠ ꯌꯥꯎꯔꯣ ꯁꯤ ꯖꯒꯥꯁꯤ ꯁꯣꯏꯔꯔꯣꯏ ꯁꯤꯒꯤ ꯍꯥꯏꯁꯤ ꯁꯣꯏꯔꯔꯣꯏ ꯑꯗꯨ ꯇꯥꯔꯗꯤ ꯃꯥꯔꯀꯦꯠꯅ ꯑꯃꯨꯛ ꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗ꯭ꯔꯤꯡꯈꯩ ꯁꯤꯒꯤ ꯃꯊꯛꯇ ꯃꯥꯔꯀꯦꯠ ꯁꯥꯟꯅꯗ꯭ꯔꯤꯡꯈꯩ ꯄ꯭ꯔꯥꯏꯁ ꯁꯥꯟꯅꯗ꯭ꯔꯤꯡꯈꯩ ꯃꯥꯔꯀꯦꯠ ꯕꯥꯏ ꯌꯥꯎꯕꯤꯒꯅꯨ ꯍꯥꯏ ꯔꯤꯛꯁꯀꯤ ꯑꯣꯏ ꯁꯤꯗ ꯕ꯭ꯔꯦꯛꯇꯤ ꯄꯤꯔꯦ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯌꯩꯔꯨꯔꯒ ꯀꯨꯝꯃꯛꯄꯁꯨ ꯌꯥꯏ ꯁꯥꯏꯠ ꯋꯦ ꯆꯠꯄꯁꯨ ꯌꯥꯏ ꯍꯌꯦꯡꯒꯤ ꯃꯥꯔꯀꯦꯠꯁꯦ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯁꯨꯝ ꯂꯩ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯍꯥꯏꯒ ꯑꯗꯒꯤ ꯑꯃꯅ ꯁꯤꯒꯤ 30 ꯃꯤꯅꯤꯠꯀꯤ ꯀꯦꯟꯗꯜ ꯀꯣ ꯁꯤ ꯀ꯭ꯂꯣꯖ ꯇꯧꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯒꯦ
Same price la. Si kayano? Si kayano? Oh, okay, close tawre. Close tawre. Okay. Close tawrabanina. Sigi, okay yaar. Sigi zone manungsaida price leiringaidi market changbigano. Sigi manungda leiringaidi. Sigi head marakta leiringai market changbigano. Market oh silai chumi. Sigi manungda leiringai market changbigano. Market na karam kan changba yani hai matamda 5 minute na sigi lai mathaksta sanaba hauraba matung changba yani. Natragana 30 minute amana sigi green line jigi makhada karigumba 30 minute amana break makhada pidharaba adugi matungda 5 minute ki candle da M pattern taradi sell changbiyo amuka yari ba sell changbai jaga yari ba sima thakta langkha khardi sell changbi ganu sumaina sigi jaga asna mu kai tare no trade zone ne sise sumaina khoina analysis lay adu oi taragadi Delhi dana mu kari mu ulli Delhi dadi inside candle oire ko ngarangi candle gi manungda inside oiba candle oire mathakta chatpa yabagi chances yamna lay mathakta chatpagi chances yamna lay aduga Delhi gi down trend jaga do madudi kaibadi natri Delhi gi down trend okay ama hairamage sidai da okay yengji ko sida high am phangeba sida low am phangeba sida high am phangeba high low high sigi makha je break tawre yengji ko high amaga low ama price alure high da mukarure sigi jaga je break pi gareba sineba khuna train semba haije hojik down train ne hojik leije ai taragadi sigi lai ani je samjan biyo aina ngasi hena kupna hairei je tai na teng saigi mayam je punna profit oimina je haibagine adu down trend di yam lap khre ko si 30 minute ki keno je kairagadi yam lakhiba yari kadai wai baglak pa yari first target si oiba yai second target sigi lai je oiba yai saigi sigi loss ko si sumaina akhoi up lakpa yabagi lambi leiri adu lakpa matamda karamba condition hana ingadagi hai taragadi sigi zone jidagi ma mathakta chatkho si mathakta chatkho adu matungda market to mathakta yaneba si makha ja kumdhago 30 minute na sigi last ki break tawgiba candle jigi low jidaida low gi makha da close tawgro 30 minute na close tawba ngairo 5 minute ta selling pi hello adui matungda magi sibakti lakpa yayeba selling lakbagi chances dum leiri adu tadi hayengje yam cheksinna sanabiyo hagi expiry numisu oire ko Thursday ai tadi hayengi condition sumaina lei mayam punna tongminaji karigumba aigi video je yengakanda karigumba kanaba kharada oiju phangtaragadi comment da haibiramo okay aduga channel jibu subscribe toksan biduna support pibiyo okay mathangi video da mu mayam punna thengnaminaras